Mèo chỉ lấy bột thùng một đứa mèo. ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯅꯅꯥꯎ ꯑꯩꯅ ꯏꯀꯣꯛ ꯅꯨꯡꯉꯥꯏ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯄꯣꯛ ꯊꯣꯡꯕꯅꯤ ꯄꯣꯛ ꯊꯣꯡꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯨꯁꯂꯤꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ngasi pork cha kai gum nuai ta ba ta di skip to bio myam pork thongba ai comment section sida isinau myam na sabiro haibdo pork thongba si leire ai na thong ni myam ado haw da ai dum cha kan da ai dum harage ado mayen afut pa yaure adagi pork mahi sida leire ado di let's start myam hawron ba toro se sai he sắc lao nó này ngasi ayukte sak yam sa de ngasi fazan kat ke na ko me mèo chỉ lấy bột thùng một đứa mèo
ꯃꯌꯥꯝ ꯂꯥꯏꯠꯁꯦ ꯄꯨꯝꯃꯝꯃꯝꯃꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯃꯩ ꯃꯨꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯇꯧꯏ ꯊꯕꯛꯁꯦ ꯑꯗꯣ ꯑꯁꯤꯗ ꯑꯩꯒꯤꯗꯤ ꯂꯥꯏꯠꯁꯦ ꯕꯂꯞꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯜꯂꯒ ꯅꯝꯖꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯩ ꯃꯨꯠꯄꯅ ꯍꯥꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯀꯦꯃꯦꯔꯥꯃꯦꯟꯁꯨ ꯃꯇꯤꯛ ꯆꯥꯗꯕꯅꯤꯅ ꯃꯊꯪꯗ ꯐꯖꯅ ꯆꯥꯔꯛꯑꯒꯦ ꯌꯥꯝꯅꯕꯨꯗꯤ ꯂꯦꯝꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ